Ngasisu channel asina mayamgi mafamda wari ama puduna laksari ngasi asengba wari da yumfam oiba adugumba wari ama khakni punga ngai masigi kesi oidabasi fazana ngangnare khajik kharaktaga nate fazana ngangnare makhoi ani mayum panminaba tha mai khangairi nupina hai isa yanaraga chenabani hai nupana hai makhong thongna ahumlak lakpadagi lawsinbani haina nupina hai tha amadi yum panminnabaduda luhongba numittai hawraga nongmata maga tuminnade manaw nupaduga tummi ijat soklakte haina nupana hai nutigi tuminna yumban mari adum thamnai haina masibu karino asuk khetnarisi karino kanana chumdoino kanana landoino achumba amata ngangnade khangminnarsi makhoi anigi warise nupina magi pendo singdu haire ibani chahi 5 nungsinai yum panba tha 4 sure isa yanaraga mana thorau haiduna gari masada laklaga akhoi manaktai chenbani aduga luhonge yum hek panbadai aingonda minungsi faude sauningi ai ubada napam chatkhroda hai khauri metli mayana chi aingonda ai layadi ma leite aina tawba thabak singthanade manaw nupaga tummi luhongba numittagi adum nongmata isa solakte nungsinaringaida ibani chamna nungsinai nongmata ijat soknade inem iku loi khangbani nupasi ai nakta tumde haibasi macha nupada kaimta haide aina nupasida hangi nangna tawrisi karino aise nangi nupi nattabra luhongabani ibani haina aduga mana asumna khummi nama ikaidra nasana khangdra nangna hujik phau leisi karigino haina ai ithanda tongan chaw nangna thongadi chak charoina ithanda pijai inem ikuna su charo hai aigi chak hapte chak chara sena kaurakte lupa amata su pibide aina upu manungdagi phanek yolaga chai samurau bazar nagnare makhoigidi aduna samurauda yonba chatpada thengakpai inemna ngangi ai nupasi jenimsa thabak amadi tawi kari thabak no di khangde adum chatli nti aada leibusu yawi halaktaba aikhoi kaadu pikpanina phamung amakhak thai amadi hugatlaga thammi ai nupana ai phubada inemiku khamba changlakte aina lawada kanamta tabide phubada gyan mangba phau yawi ai phamungda taraga lei gyan tarakpada inakta kanamta leiramde inakta aise yam hanthana yengi kana leitabadawna ikaidana ipamda haide ai tongan bijabai matangda aina ipamda chatpagi lambidai phanai ipam yaudana ipamgi mi kaunai lanjau thunai mifam phamnai adudai tongan bijadre handak aina lakpasi chak loire insangdu sebot thongu hai ikuna maduda thau leite ima laklaga leirasunu haina aina ngaihak kaduda changure adugudi ikuna kanamta chak thongba yaroi haiduna isau lange nakut charoi hai makhoigi mari matagida chatlaga charure aidi chara helhaure ai nupana halaklaga ai tumingaida changaga khauri metpani aduga mayana suchiklai ai sor phulli makhuttu inthoi aina adai ai kiduna yumda lakpani inem ikuna su thina ngangi ipamgi ima ipa panduna magi nupi amada kari tawgani karamna thamgani haibasu khangde hui hodong ikai khangdabidawna thammi makhoina aibu aduna chap chana ngangnaba pame asumna haide nupana amuk haire ibani chahi 4 nungsinai aina mabu chenba natte makhonga thongna lakpani ai leitingaida aniraksu laame hai yasangakpada baba khak leirngaida aduga ahumlak subaisi numidang chak topagi aina kada changakpada masi ai kada leirammani madudai aina khangduna imada haire law haina
ꯃꯌꯨꯝꯗ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕꯗ ꯌꯥꯗꯗꯅ ꯑꯗꯨꯝ ꯅꯝꯗꯨꯅ ꯆꯦꯟꯕ ꯁꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯣꯜ ꯍꯥꯎꯇꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤ꯫ ꯒꯥꯔꯤ ꯃꯆꯥ ꯑꯃꯐꯥꯎ ꯂꯩꯖꯗ꯭ꯔꯣ? ꯅꯨꯄꯥꯅꯕꯨ ꯅꯪꯒꯨꯝꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ, ꯆꯦꯜꯂꯒ ꯂꯩꯔꯣꯏ, ꯏꯖꯠ ꯗꯥꯕꯤ ꯂꯧꯒꯦ ꯍꯥꯏ꯫ ꯑꯗꯨꯗꯩ ꯃꯥꯅ ꯑꯩ ꯄꯥꯝꯗꯗꯨꯅ ꯂꯩꯊꯣꯛꯈꯤꯕꯗꯩ ꯑꯩꯁꯨ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯃꯥꯅ ꯆꯠꯂꯒ ꯃꯥꯁꯦ ꯑꯩꯒ ꯆꯦꯜꯂꯦ, ꯋꯥꯔꯣꯏꯄꯣꯠ ꯄꯨꯈ꯭ꯔꯦ, ꯂꯨꯍꯣꯡꯕ ꯃꯇꯝ ꯉꯥꯏꯅꯔꯒ ꯂꯩꯕꯅꯤ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ, ꯃꯣꯏꯗ ꯏꯈꯣꯡꯅ ꯊꯣꯡꯅ ꯆꯠ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯅꯨꯄꯤ ꯅꯠꯇ꯭ꯔꯦꯗꯅ ꯍꯥꯏꯅ꯫ ꯃꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯆꯠꯄꯗꯩꯗꯨꯗ ꯃꯌꯨꯝꯗ ꯊꯤꯟꯒꯦ, ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯦꯟꯁꯤ, ꯏꯀꯨꯕꯣꯛꯁꯨ ꯂꯩꯈꯤꯗꯕꯗ ꯉꯥꯏꯔꯤ, ꯏꯆꯟꯁꯨ ꯂꯨꯍꯣꯡꯈꯤꯕ ꯆꯍꯤ ꯐꯥꯗ꯭ꯔꯤ, ꯑꯩꯒꯤ ꯊꯕꯛꯁꯨ ꯔꯤꯒꯨꯂꯔ ꯇꯥꯕ ꯅꯠꯇ꯭ꯔꯤ, ꯑꯗꯨꯅ ꯇꯞꯅ ꯇꯧꯁꯤ ꯍꯥꯏꯅ ꯊꯦꯝꯕꯗ ꯃꯥꯅ ꯌꯥꯗꯦ, ꯂꯥꯎ ꯈꯣꯡꯗꯅ ꯀꯞꯇꯅ ꯇꯧꯏ꯫ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤ ꯂꯣꯏ ꯆꯪꯅꯔꯛꯂꯦ, ꯏꯃꯥꯁꯦ ꯋꯥꯟꯊꯔꯛꯂꯦ, ꯕꯕꯥꯁꯨ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯏꯀꯥꯏꯕ ꯅꯪꯉꯦ, ꯅꯨꯄꯤꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯟꯅꯔꯒ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯃꯥꯅ ꯃꯌꯥꯝꯗ ꯑꯩꯕꯨ ꯂꯥꯟꯅ ꯎꯍꯜꯂꯦ, ꯏꯖꯠ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯔꯦ ꯑꯩꯅ꯫ ꯏꯟꯗꯣꯝꯆꯥ ꯍꯣꯏꯅ ꯐꯖꯅ ꯍꯪꯉꯤ, ꯑꯩꯅ ꯁꯣꯛꯇꯦ ꯍꯥꯏ, ꯊꯥꯖꯕꯤꯗ꯭ꯔꯦ ꯀꯅꯥꯅꯁꯨ ꯑꯩꯕꯨ꯫ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯅꯨꯄꯤꯅ ꯍꯥꯏꯕꯇꯅ ꯆꯨꯝꯃꯦꯅ ꯂꯧꯅꯩ, ꯅꯨꯄꯥꯅ ꯍꯦꯛꯇ ꯑꯔꯥꯟꯕ ꯇꯥꯅꯩ꯫ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗ ꯃꯥ ꯂꯩꯍꯧꯅꯤ ꯍꯥꯏ, ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏ, ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯅꯨꯡꯊꯤꯟꯗ ꯆꯠꯈ꯭ꯔꯦ, ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯁꯦ꯫ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯅꯔꯦ, ꯂꯝꯕꯤꯗꯩ ꯐꯥꯔꯦ ꯑꯃꯨꯛꯀ, ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯑꯩ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯏꯖꯠ ꯁꯣꯛꯅꯈꯤꯗꯦ ꯍꯥꯏꯔꯤꯗꯨꯅꯤ꯫ ꯃꯥ ꯂꯝ ꯍꯦꯜꯂꯤ, ꯂꯩꯀꯥꯏ ꯀꯣꯏ, ꯏꯃꯥꯅ ꯍꯥꯏꯕ ꯂꯧꯗꯦ, ꯀ꯭ꯋꯥ ꯆꯥꯔꯒ ꯆꯥꯛ ꯊꯣꯡꯉꯦꯅ ꯇꯣꯉꯥꯟꯅ ꯊꯣꯡꯗꯦꯅ ꯇꯧꯏ, ꯑꯩꯅ ꯆꯥꯔꯣꯏ ꯄꯨꯟꯅ ꯆꯥꯗ꯭ꯔꯗꯤ ꯍꯥꯏ, ꯃꯥꯅ ꯁꯣꯠꯂꯨꯕꯅꯤ, ꯅꯪꯅ ꯄꯣꯠꯅ ꯑꯃ ꯄꯨꯁꯤꯜꯂꯛꯄ꯭ꯔꯥ ꯍꯥꯏ꯫ ꯃꯥꯅ ꯑꯁꯨꯝꯅ ꯆꯦꯜꯂꯤꯁꯦ 3ꯂꯛ ꯁꯨꯔꯦ, ꯍꯟꯗꯛꯀ ꯃꯄꯥꯝꯗ ꯌꯧꯗꯅ ꯂꯝꯕꯤꯗꯩ ꯑꯗꯨꯝ ꯐꯥꯅꯕꯅꯤ, ꯃꯤꯐꯝ ꯌꯥꯝꯅ ꯐꯝꯅꯈ꯭ꯔꯦ, ꯑꯩ ꯏꯀꯥꯏꯔꯦ, ꯃꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯩꯀꯥꯏ ꯃꯤꯐꯝ ꯐꯝꯃꯦ, ꯏꯀꯥꯏꯕ ꯅꯪꯉꯦ, ꯑꯩꯒ ꯃꯥꯒ ꯐꯖꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯩ, ꯅꯨꯡꯉꯥꯏꯅꯗꯕ ꯑꯃꯠꯇ ꯂꯩꯇꯦ, ꯑꯩ ꯂꯨꯍꯣꯡꯗꯅ ꯂꯧꯔꯕ ꯅꯨꯄꯤꯕꯨ ꯀꯃꯥꯏꯅ ꯇꯨꯃꯤꯟꯅꯔꯣꯏꯗꯣꯏꯅꯣ, ꯊꯥ 4ꯕꯨ ꯏꯅꯥꯎꯅꯨꯄꯥꯒ ꯇꯨꯃꯤꯟꯅꯒꯗ꯭ꯔꯥ? ꯑꯩ ꯊꯕꯛ ꯃꯐꯝꯗ ꯂꯩꯕꯁꯨ ꯌꯥꯎꯏ, ꯃꯆꯤꯟ ꯌꯥꯝꯅ ꯊꯤ, ꯑꯣꯏꯗꯕ ꯌꯥꯝꯅ ꯉꯥꯡꯉꯤ, ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗꯁꯨ ꯃꯥ ꯂꯩꯔꯝꯗꯗꯅ ꯊꯤꯟꯅꯔꯒ ꯂꯝꯕꯤꯗꯩ ꯐꯥꯔꯤꯕꯅꯤ꯫ ꯃꯔꯩ ꯈꯇꯪ ꯇꯧꯅꯕꯗ, ꯃꯥꯒꯤ ꯑꯁꯣꯏꯕ ꯈꯇꯪ ꯉꯥꯡꯕꯗ ꯃꯄꯥꯝꯗ ꯆꯠꯂꯒꯗꯤ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯒꯅꯤ? ꯑꯩꯗꯤ ꯏꯁꯥꯁꯦ ꯏꯁꯣꯔꯒꯤ ꯃꯅꯤꯜ ꯂꯩ, ꯑꯗꯨꯅ ꯑꯃꯥꯡ ꯑꯁꯣꯏ ꯌꯥꯗꯦ꯫ ꯃꯥꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕꯗ ꯁꯦꯠꯄ ꯐꯅꯦꯛꯇꯨ ꯁꯦꯠꯂꯒ ꯆꯥꯛ ꯈꯔ ꯊꯣꯡ, ꯑꯗꯨꯅ ꯏꯁꯥꯁꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯈꯨꯗꯩ 10 ꯄꯨꯒꯦ ꯍꯥꯏꯔꯝꯕꯗꯩ 15 ꯄꯨꯒꯦ ꯑꯃꯨꯛ ꯍꯥꯏ, ꯊꯥ ꯐꯥꯕꯩ ꯆꯠꯄꯩꯗ ꯉꯥꯗꯨ ꯈꯔ ꯀꯛꯊꯁꯤ, ꯌꯥꯝꯃꯜꯂꯤ ꯍꯥꯏ, ꯄꯩꯁꯥ ꯂꯩꯇꯦꯅ, ꯑꯗꯨꯒꯤ ꯃꯔꯩ ꯇꯧꯅꯕꯩꯁꯨ ꯆꯠꯈ꯭ꯔꯦ, ꯂꯩꯔꯝꯗ꯭ꯔꯦ ꯑꯃꯨꯛ, ꯐꯥꯅꯔꯦ ꯑꯗꯨꯁꯨ, ꯀ꯭ꯂꯕꯇ ꯃꯩꯔꯥ ꯄꯥꯏꯕꯤꯗ ꯇꯥꯟꯅꯔꯦ, ꯃꯇꯨꯡ ꯇꯧꯗꯅꯕ, ꯏꯃꯥꯅ ꯊꯕꯛ ꯁꯨꯔꯤꯗꯨ ꯌꯥꯎꯁꯤꯜꯂꯨ ꯌꯥꯗ꯭ꯔꯥ ꯍꯥꯏ, ꯑꯗꯨꯁꯨ ꯌꯥꯗꯦ, ꯈꯩꯇꯪ ꯉꯥꯡꯉꯁꯨ ꯀꯞꯁꯤꯟꯅꯈ꯭ꯔꯅꯤ, ꯃꯤ ꯇꯥꯅꯤ ꯍꯥꯏꯕꯒ ꯈꯪꯗꯦ, ꯎꯔꯥꯎ ꯊꯧꯔꯥꯎꯏ꯫ ꯅꯨꯄꯤ ꯑꯃꯒꯤ ꯒ꯭ꯌꯥꯟ ꯇꯥꯕ, ꯈꯣꯡꯒꯨꯜ ꯇꯥꯕꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯐꯖꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯕ, ꯅꯤꯁꯥ ꯆꯥꯕ ꯅꯨꯄꯥ ꯅꯠꯇꯦ, ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯅꯨꯄꯤꯗ ꯑꯣꯠ ꯅꯩꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯉꯁꯤꯅ ꯑꯃ ꯍꯥꯏꯅꯤ, ꯍꯌꯦꯡꯅ ꯑꯃ ꯍꯥꯏꯅꯤ, ꯐꯤꯔꯦꯞ ꯂꯩꯇꯕ, ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯅꯨꯄꯤꯅꯤ꯫ ꯃꯥꯒꯤ ꯃꯇꯧꯁꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯦ, ꯏꯀꯥꯏꯕ ꯅꯪꯍꯜꯂꯦ, ꯃꯉꯣꯟꯗ ꯍꯦꯛ ꯐꯨꯕꯗ ꯑꯩ ꯁꯤꯅꯤ, ꯃꯥꯒꯤ ꯅꯣꯡꯃꯩ ꯂꯩ, ꯑꯗꯨꯅ ꯀꯥꯞꯅꯤ ꯍꯥꯏ꯫ ꯐꯨꯔꯣꯅꯦ, ꯍꯥꯠꯂꯣꯅꯦ ꯍꯥꯏꯗꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯟꯗꯣꯝꯆꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯨꯝꯕꯗꯨ ꯏꯀꯥꯏ ꯍꯥꯏ ꯇꯠꯇꯅ ꯃꯉꯣꯟꯗ꯫ ꯁꯥꯒꯩꯒꯤ ꯃꯧ ꯑꯍꯥꯟꯕꯅꯤ ꯃꯥꯅ, ꯑꯩꯉꯣꯟꯗꯕꯨ ꯃꯈꯨꯠ ꯊꯥꯔꯛꯏ, ꯐꯨꯏ꯫ ꯃꯥꯅ ꯉꯥ ꯁꯦꯡꯕꯩ ꯊꯥꯡꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯟꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯄꯩꯁꯥ ꯄꯤꯌꯨꯗ ꯍꯥꯏ, ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ 50 ꯆꯥꯝꯅꯒ ꯌꯥꯗꯦ, 200 ꯍꯥꯏ꯫ ꯃꯥꯅ ꯍꯥꯏꯕ ꯄꯩꯁꯥꯗꯨ ꯄꯤꯗ꯭ꯔꯕꯗꯤ ꯌꯥꯗꯦ꯫ ꯈꯠꯅꯃꯟꯗꯅ ꯏꯀꯥꯏꯔꯦ ꯑꯩ꯫ ꯃꯥꯏ ꯅꯨꯄꯥꯗ ꯀꯔꯤ ꯂꯣꯟꯆꯠ ꯆꯠꯀꯅꯤ, ꯀꯔꯤ ꯕꯦꯕꯥꯔ ꯇꯧꯅꯤ, ꯀꯔꯤ ꯋꯥꯉꯥꯡ ꯉꯥꯡꯒꯅꯤ,
ꯍꯥꯏꯕ ꯈꯪꯗꯦ, ꯅꯪꯅ ꯐꯨꯔꯗꯤ ꯑꯩꯅꯁꯨ ꯐꯨꯔꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗꯅꯤ꯫ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯑꯩꯅ ꯈꯔ ꯉꯥꯡꯉꯨꯕꯗ ꯃꯥꯅ ꯍꯦꯜꯂꯛꯏ꯫ ꯑꯗꯨꯅ ꯏꯀꯥꯏꯗꯅ ꯉꯥꯡꯗ꯭ꯔꯦ ꯑꯩꯁꯨ꯫ ꯃꯣꯏ ꯃꯤ ꯀꯧꯔꯒ ꯌꯥꯝ ꯉꯥꯡꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯃꯧ ꯑꯅꯧꯕꯤ ꯃꯥꯅ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯂꯤ ꯗꯨꯀꯥꯟꯗ, ꯌꯥꯆꯪꯕ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯪꯗꯦ, ꯑꯩ ꯆꯥꯍꯧꯔꯒ ꯂꯣꯏꯔꯦ ꯈꯜꯂꯤ꯫ ꯍꯟꯗꯛ ꯃꯥꯅ ꯆꯠꯈꯤꯕꯁꯤ ꯑꯩ ꯅꯨꯃꯤꯠ 10ꯅꯤ꯫ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯨꯏ ꯑꯩ ꯊꯕꯛꯇꯨꯒꯤ꯫ ꯍꯜꯂꯛꯄꯗ ꯏꯃꯥ ꯍꯣꯏꯒ ꯈꯠꯅꯔꯝꯃꯦ꯫ ꯅꯪ ꯀꯔꯤ ꯂꯥꯜꯂꯨꯏ ꯍꯥꯏ, ꯑꯩ ꯂꯥꯟꯗꯦ ꯍꯥꯏ꯫ ꯑꯗꯩ ꯕꯕꯥꯅ ꯍꯥꯏꯔꯦ, ꯅꯨꯄꯥꯁꯨ ꯂꯩꯇꯦ ꯀꯣꯏꯆꯠ ꯆꯠꯀꯅꯨ ꯍꯥꯏꯔꯨꯕꯗꯩ ꯕꯕꯥꯗ ꯈꯨꯝꯃꯛꯏ ꯍꯥꯏ꯫ ꯑꯗꯨꯒꯤ ꯏꯃꯥꯅ ꯉꯥꯡꯕꯅꯤ ꯍꯥꯏ꯫ ꯃꯄꯥꯝꯗꯩ ꯄꯣꯠ ꯄꯨꯔꯛꯂꯁꯨ ꯃꯊꯟꯇ ꯆꯥꯏ, ꯑꯆꯥꯄꯣꯠ ꯄꯤꯔꯛꯂꯁꯨ ꯃꯊꯟꯇ ꯆꯥꯏ꯫ ꯏꯃꯥꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯕꯖꯥꯠꯅꯤ, ꯏꯃꯥ ꯅꯪꯅ ꯀꯩꯊꯦꯜꯗ ꯆꯠꯄꯗꯤ ꯌꯥꯔꯒ ꯅꯋꯥ ꯉꯥꯡꯅ ꯆꯠꯂꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯒꯤ ꯑꯩꯅ ꯐꯨꯕꯅꯤ, ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ꯫ 3ꯂꯛ ꯐꯝꯃꯦ ꯃꯣꯏꯒꯤ ꯃꯤ ꯌꯥꯎꯔꯒ, ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯃꯥꯁꯦ꯫ ꯈꯠꯅꯕꯁꯦ ꯃꯥꯗꯤ ꯔꯦꯀꯣꯔꯠ ꯇꯧꯏ ꯐꯣꯟꯗ, ꯑꯩꯅ ꯉꯥꯡꯕꯁꯨ ꯇꯧꯏ꯫ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯣꯠꯄ ꯃꯥꯟꯅꯕꯅꯤ꯫ ꯑꯩꯅ ꯐꯣꯟꯗꯨ ꯄꯤꯌꯨ ꯍꯥꯏ, ꯌꯥꯗꯦ ꯊꯨꯒꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯅ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯆꯠꯂꯒꯦ ꯇꯧꯕꯗ ꯃꯥ ꯂꯩꯍꯧ ꯉꯝꯃꯣꯏ, ꯑꯩ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯃꯝꯃꯨ ꯍꯥꯏ꯫ ꯑꯩꯅ ꯏꯇꯨꯡ ꯏꯜꯂꯛꯀꯅꯤ, ꯚꯔꯥꯗ ꯂꯩꯁꯤ ꯍꯥꯏ꯫ ꯌꯨꯝꯗꯅꯤ ꯅꯪꯅ ꯂꯩꯔꯤꯁꯤ ꯃꯐꯝ ꯆꯥꯅ ꯍꯥꯏ ꯑꯩꯅ꯫ ꯃꯥ ꯂꯥꯛꯀꯦ ꯇꯧꯕꯗ ꯑꯩꯅ ꯌꯥꯗꯕꯩ ꯈꯠꯅꯔꯦ ꯑꯃꯨꯛꯁꯨ ꯏꯕꯥꯅꯤ꯫ ꯃꯥꯅ ꯃꯈꯨꯠꯅ ꯀꯟꯅ ꯆꯤꯟꯕꯥꯟꯗ ꯊꯥꯔꯝꯗꯨꯅ ꯑꯩ ꯏ ꯊꯣꯛꯏ, ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯐꯅ ꯀꯨꯏꯅ꯫ ꯑꯩꯅ ꯌꯥꯅ ꯁꯨꯡꯆꯤꯛ ꯆꯤꯛꯇꯅ ꯌꯥꯅ ꯆꯤꯛꯂꯦ ꯍꯥꯏꯅ ꯂꯥꯎꯏ꯫ ꯑꯩ ꯀꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯑꯗꯨꯒ ꯂꯣꯟꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯗꯩ ꯏꯃꯥꯒ ꯏꯕꯣꯛ ꯑꯅꯤꯒ ꯀꯧꯕ ꯆꯠꯂꯦ, ꯑꯗꯨꯒ ꯅꯨꯄꯥ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯏꯃꯥꯁꯦ ꯐꯥꯖꯤꯜꯂꯦ, ꯏꯕꯣꯛ ꯑꯅꯤ ꯊꯥꯗꯣꯔꯛꯑꯦ꯫ ꯑꯍꯤꯡ ꯄꯨꯡ 3 ꯐꯥꯎ ꯐꯥꯖꯤꯜꯂꯤ꯫ ꯏꯃꯥꯗ ꯗꯞ ꯇꯧꯏ ꯃꯈꯣꯏꯅ꯫ ꯑꯩꯒꯤ ꯍꯥꯛꯇꯛꯇꯒꯤ ꯏꯃꯥꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯏꯀꯥꯏꯕ ꯅꯪꯍꯟꯕ ꯍꯥꯏꯗꯨꯅ ꯑꯩ ꯀꯞꯄꯤ꯫ ꯐꯤꯕꯝꯗꯨꯗ ꯀꯃꯥꯏꯅ ꯆꯠꯂꯨꯗꯣꯏꯅꯣ, ꯑꯍꯤꯡꯗꯨꯗ ꯐꯨꯕꯗ ꯂꯣꯏꯅꯤ꯫ ꯐꯖꯅ ꯉꯥꯡꯅꯕꯁꯨ ꯌꯥꯔꯣꯏ, ꯃꯈꯣꯏꯅ ꯑꯗꯨꯝ ꯆꯨꯝꯅꯤ꯫ ꯅꯨꯄꯤꯒꯤ ꯃꯤꯆꯪꯗ ꯆꯪꯅꯤ, ꯃꯈꯣꯏꯒꯤ ꯂꯝꯅꯤꯅ꯫ ꯏꯃꯥꯗ ꯌꯥꯝꯅ ꯉꯥꯡꯉꯛꯏ ꯍꯥꯏ, ꯅꯃꯧꯗ ꯑꯣꯠꯄ ꯍꯥꯏꯅ, ꯅꯆꯥꯗꯨ ꯍꯥꯠꯅꯤ, ꯇꯨꯞꯅꯤꯁꯨ ꯍꯥꯏꯔꯛꯏ ꯍꯥꯏ꯫ ꯏꯃꯥ ꯕꯕꯥꯅ ꯈꯩꯇꯪ ꯉꯥꯡꯕꯗ ꯑꯩꯁꯦ ꯅꯣꯏꯅ ꯂꯧꯕ ꯅꯠꯇꯦ, ꯏꯃꯥ ꯕꯕꯥꯅ ꯂꯧꯕꯅꯤ ꯍꯥꯏ꯫ ꯃꯊꯟꯇ ꯊꯣꯡꯂꯒ ꯆꯥꯅꯤꯡꯉꯒ ꯆꯥꯏ, ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯏ꯫ ꯃꯧ ꯑꯃꯒꯤ ꯃꯊꯧ ꯇꯧꯅꯤ ꯈꯪꯗꯦ꯫ ꯑꯩ ꯀꯥꯏꯅꯕꯗꯤ ꯄꯥꯝꯗꯦ, ꯂꯨꯍꯣꯡꯈ꯭ꯔꯕꯅꯤꯅ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ꯫ ꯑꯗꯨꯅ ꯃꯥꯁꯦ ꯐꯖꯅ ꯌꯨꯝꯕꯥꯜꯂꯣꯟ ꯇꯝꯕꯤꯔꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯃꯈꯣꯏꯅ ꯋꯥꯀꯠ ꯊꯥꯡꯒꯠꯂꯛꯂꯤꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯩ꯫ ꯐꯖꯅ ꯉꯥꯡꯅꯕ ꯌꯥꯔꯦꯗꯅ꯫ ꯑꯩꯈꯣꯏꯅ ꯊꯥꯡꯒꯠꯂꯨꯔꯗꯤ ꯋꯥ ꯆꯥꯎꯅꯅꯤ, ꯃꯥꯕꯨ ꯑꯃꯨꯛꯇ ꯐꯖꯅ ꯇꯥꯛꯄꯤꯌꯨ꯫ ꯃꯧ ꯑꯃꯒꯤ ꯂꯤꯆꯠ, ꯃꯅꯦꯝ ꯃꯀꯨ ꯃꯄꯨꯔꯣꯏꯕꯗ ꯉꯥꯡꯒꯗꯕ ꯋꯥꯉꯥꯡꯗꯨ, ꯃꯥꯅ ꯇꯧꯒꯗꯕ ꯃꯊꯧꯗꯨ ꯐꯖꯅ ꯑꯃꯨꯛꯇꯪ ꯌꯨꯝ ꯄꯥꯟꯖꯒꯦ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯅꯨꯄꯥꯅ꯫ ꯅꯨꯄꯤꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯃꯕꯥꯅꯤ ꯆꯦꯟꯕꯁꯤ ꯃꯈꯣꯡꯅ ꯊꯣꯡꯅ ꯆꯠꯄ ꯅꯠꯇꯦ, ꯈꯠꯅꯩ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ, ꯑꯗꯨꯝ ꯆꯠꯂꯤ꯫ ꯏꯆꯥꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯨꯟꯗꯅ ꯌꯣꯟꯗꯅ ꯉꯥꯡꯗꯅ ꯂꯣꯏ, ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ꯫ ꯑꯗꯨꯝ ꯇꯥꯖꯩ ꯑꯩꯈꯣꯏ, ꯊꯦꯝꯃꯒ ꯏꯆꯥꯗꯨꯗ ꯉꯥꯡꯉꯝꯃꯒ ꯊꯝꯃꯝꯃꯤꯕꯅꯤ꯫ ꯁꯦꯠꯅ ꯈꯥꯏꯅꯍꯟꯒꯦ ꯈꯟꯗꯦ, ꯏꯀꯥꯏꯖꯩ꯫ ꯃꯅꯦꯝ ꯃꯀꯨ ꯁꯦꯕꯥ ꯇꯧꯔꯤ, ꯃꯧ ꯑꯃꯒꯤ ꯊꯕꯛ ꯂꯣꯏꯅ ꯍꯣꯠꯅꯩ ꯃꯥ꯫ ꯅꯨꯄꯥꯁꯤꯅ ꯄꯥꯝꯗꯕꯩ ꯆꯀ꯭ꯔꯤꯅꯤ, ꯅꯨꯄꯥꯁꯤꯅ ꯐꯨꯕꯗ ꯃꯄꯥꯝ ꯄꯨꯝꯕꯗ ꯈꯥꯝꯃꯤ꯫ ꯑꯗꯨꯐꯥꯎ ꯃꯣꯏꯅ ꯌꯦꯡꯕꯤꯗꯦ ꯗꯣꯛꯇꯔꯗ꯫ ꯃꯧ ꯑꯃꯒ ꯌꯦꯡꯉꯨꯏ ꯍꯥꯏ, ꯏꯆꯥꯁꯦ ꯃꯊꯟꯇ ꯇꯨꯝꯍꯜꯂꯦ, ꯚꯨꯠ ꯊꯥꯖꯤꯜꯂꯦ, ꯃꯣꯏꯅ ꯃꯤꯅꯥꯏꯗꯧꯅ ꯊꯝꯕꯅꯤ꯫ ꯏꯆꯥꯁꯤ ꯁꯦꯝꯖꯤꯜꯂꯦ, ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯃꯃꯥꯗꯣ ꯀꯧꯕ ꯂꯥꯛꯄꯗ ꯐꯥꯕ ꯅꯠꯇꯦ, ꯃꯈꯣꯏꯅ ꯂꯥꯛꯑꯣꯅ ꯀꯧꯗꯨꯅꯁꯨ ꯑꯩꯈꯣই ꯆꯠꯂꯤ ꯑꯗꯨꯝ꯫ ꯑꯗꯨꯅ ꯅꯨꯄꯥꯗꯨ ꯂꯥꯛꯍꯜꯂꯨ꯫ ꯑꯉꯥꯡꯁꯤꯅ ꯅꯍꯥꯟꯈꯩ ꯍꯩꯔꯣꯛꯇꯕ ꯋꯥ ꯑꯃ ꯍꯥꯏꯔꯤ, ꯅꯈꯣꯏꯔꯣꯝꯗꯨꯗ ꯐꯝꯕꯅꯤꯅ ꯅꯨꯄꯥꯅ ꯂꯣꯏ ꯆꯨꯝꯃꯦ, ꯅꯨꯄꯤꯗꯨꯗ ꯉꯥꯡꯉꯦ, ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯪꯒꯦ꯫ ꯅꯨꯄꯤ ꯂꯧꯔꯒ ꯅꯣꯡꯃꯇ ꯇꯨꯃꯤꯟꯅꯗꯕ, ꯃꯁꯥ ꯁꯣꯛꯇꯕ, ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯍꯪꯒꯦ, ꯑꯗꯨꯒ ꯐꯖꯅ ꯌꯥꯅꯔꯒ ꯄꯨꯈꯣ, ꯅꯠꯇ꯭ꯔꯗꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯀꯅꯤ꯫ ꯅꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯦꯜꯂꯤ ꯍꯥꯏꯔꯤꯗꯨꯗꯤ ꯃꯁꯤꯅꯅꯤ, ꯃꯅꯨꯡꯗ ꯃꯔꯝ ꯆꯥꯎꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕꯅꯤ꯫
ꯃꯃꯥꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯆꯥ ꯊꯛꯃꯤꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯃꯥꯁꯦ ꯂꯥꯛꯂꯒꯦ ꯍꯥꯏꯔꯒ ꯂꯥꯛꯇꯕꯅꯤ꯫ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯤꯕꯅꯤ꯫ ꯑꯣꯐꯤꯁꯇ ꯂꯩ ꯑꯃꯨꯛ ꯍꯥꯏ, ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ ꯑꯃꯨꯛ ꯍꯥꯏ, ꯑꯗꯨꯒ ꯂꯥꯛꯄ꯭ꯔꯁꯨ ꯂꯥꯛꯇꯦ꯫ ꯂꯥꯛꯇꯣꯔꯦ ꯑꯃꯨꯛ ꯍꯥꯏ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯅ ꯂꯥꯛꯂꯣꯏ ꯍꯥꯏꯔꯝꯃꯗꯤ ꯑꯗꯨꯝ ꯆꯠꯂꯣ ꯀꯣꯟꯅ ꯂꯥꯛꯂꯣ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯗꯕꯅꯤ꯫ ꯃꯥ ꯉꯥꯏꯕꯗ ꯊꯦꯡꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯋꯥꯏꯔꯒ ꯊꯤꯜꯂꯤꯕꯅꯤ꯫ ꯃꯤ ꯐꯥꯖꯤꯜꯂꯒꯕꯨ ꯊꯤꯟꯅꯒꯗ꯭ꯔꯥ? ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥꯅꯤ꯫ ꯏꯆꯥꯗꯤ ꯏꯄꯪ ꯄꯪꯕꯅꯤ꯫ ꯃꯣꯏꯔꯣꯝꯗ ꯐꯝꯃꯤꯟꯅꯕꯗꯁꯨ ꯃꯃꯥꯁꯤꯡꯅ ꯆꯣꯡꯁꯤꯟ ꯆꯣꯡꯁꯤꯟꯗꯅ ꯑꯩꯈꯣꯏꯗ ꯉꯥꯡꯉꯤꯕꯅꯤ꯫ ꯌꯨꯝ ꯄꯥꯟꯕ ꯀꯨꯏꯗ꯭ꯔꯤ, ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯇꯝꯅꯤ꯫ ꯃꯥꯅ ꯄꯪꯆꯦꯟꯗ ꯆꯦꯜꯂꯤꯗꯣ ꯃꯔꯝ ꯂꯩꯔꯤꯕꯅꯤ, ꯈꯥꯡꯕ ꯉꯝꯗꯕꯩꯅꯤ꯫ ꯅꯪꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯒꯕꯨ ꯃꯥꯅ ꯄꯪꯆꯦꯟ ꯆꯦꯟꯒꯗ꯭ꯔꯥ? ꯏꯆꯥꯁꯦ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ, ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯅꯨꯄꯥꯅ ꯄꯥꯝꯗꯦ, ꯅꯨꯡꯁꯤꯗꯦ, ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯃꯃꯧꯅꯤ ꯈꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯆꯤꯟꯕꯥꯜꯗ ꯐꯖꯔꯁꯨ ꯅꯌꯨꯝ ꯌꯧꯔꯒ ꯊꯣꯛꯄ ꯑꯃ ꯇꯧꯕꯗꯨ ꯄꯥꯝꯖꯗ꯭ꯔꯦ꯫ ꯑꯄꯥꯝꯕꯗꯨ ꯐꯖꯅ ꯍꯥꯏꯔꯣ, ꯄꯥꯝꯗ꯭ꯔꯒꯅ ꯀꯔꯤꯅꯣ ꯈꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯃꯃꯥꯅ꯫ ꯅꯨꯄꯥꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯑꯁꯦꯡꯕꯅꯤ ꯃꯥꯁꯤ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯂꯣꯏꯅ ꯈꯪꯕꯅꯤ꯫ ꯑꯩ ꯋꯥꯟꯊꯗꯅ ꯂꯥꯛꯅꯔꯤꯕꯅꯤ꯫ ꯃꯄꯥꯁꯤ ꯃꯥꯡꯈꯤꯗꯅ ꯊꯤꯟꯅꯔꯤꯕꯅꯤ꯫ ꯃꯗꯣꯝꯆꯥ ꯃꯈꯨꯔꯥ ꯃꯌꯥꯝꯅ ꯊꯦꯝꯅꯔꯤꯕꯅꯤ, ꯊꯤꯟꯕꯤꯒꯦꯅ꯫ ꯑꯍꯥꯟꯕ ꯃꯄꯥꯈꯛ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛꯁꯨ ꯂꯥꯛꯂꯝꯃꯤ ꯍꯥꯏ꯫ ꯑꯩꯁꯨ ꯏꯆꯥꯁꯨ ꯂꯩꯔꯝꯗꯕꯒꯤ ꯆꯠꯈꯤꯕꯅꯤ ꯍꯥꯏ꯫ ꯑꯅꯤꯔꯛ ꯁꯨꯕ ꯑꯃꯨꯛꯁꯨ ꯂꯥꯛꯄꯗꯨꯗꯗꯤ ꯃꯄꯥꯈꯛ ꯂꯩꯔꯤꯉꯩꯗ ꯂꯥꯛꯄꯗꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯂꯩꯇ꯭ꯔꯦ, ꯅꯃꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ ꯍꯟꯈ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯒ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯑꯃꯨꯛꯀ ꯂꯥꯛꯏ꯫ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯗꯅ ꯊꯦꯝꯃꯒ ꯊꯤꯜꯂꯤ꯫ ꯃꯌꯨꯝꯗꯗꯤ ꯊꯤꯟꯕꯤꯔꯅꯨ, ꯃꯃꯥꯟꯅꯕꯤꯒꯤꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯅ꯫ ꯑꯗꯨ ꯊꯤꯟꯕ ꯒꯥꯔꯤ ꯊꯤꯟꯃꯤꯟꯅꯔꯨꯕ ꯃꯗꯣꯝꯆꯥꯁꯤꯡ ꯊꯤꯜꯂꯝꯕ ꯃꯃꯥꯟꯅꯕꯤꯒꯤ ꯌꯨꯝ ꯂꯣꯏꯅ ꯂꯩ꯫ ꯃꯗꯨꯗꯕꯨ ꯃꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯆꯠꯇꯦ ꯍꯥꯏ, ꯌꯥꯝꯅ ꯉꯝꯃꯤ, ꯑꯃꯨꯛꯇ ꯐꯥꯎ ꯆꯠꯇꯦꯒ ꯍꯥꯏ꯫ ꯑꯀꯣꯟꯕꯩꯗꯨ ꯃꯈꯣꯡꯅ ꯊꯣꯡꯅ ꯆꯠꯄ ꯅꯠꯇꯦ, ꯆꯦꯟꯕꯅꯤ ꯍꯥꯏꯖꯤꯜꯂꯁꯨ ꯑꯅꯤꯔꯛ ꯂꯥꯛꯑꯝꯕꯩꯗꯨꯗꯤ ꯑꯁꯦꯡꯕ ꯉꯥꯡꯉꯨꯗꯅ꯫ ꯃꯗꯨ ꯅꯠꯇꯦ ꯃꯥꯒꯤꯁꯤ꯫ ꯃꯥꯒ ꯏꯆꯥꯅꯨꯄꯥꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅꯩ, ꯑꯩꯈꯣꯏꯒꯅꯤ ꯂꯩꯃꯤꯟꯅꯔꯤꯁꯤ꯫ ꯏꯆꯥꯅ ꯇꯨꯃꯤꯟꯅꯗ꯭ꯔꯒꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯣꯏꯗ꯭ꯔꯥ? ꯌꯥꯝ ꯉꯝꯃꯤꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ꯫ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯛꯄꯗ ꯂꯧꯗꯦ꯫ ꯃꯥꯅ ꯍꯦꯛ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯩ ꯁꯥꯟꯇꯤ ꯑꯣꯏꯗ꯭ꯔꯦ ꯏꯃꯨꯡꯁꯦ꯫ ꯂꯩꯀꯥꯏ ꯋꯥ ꯋꯥ ꯂꯥꯎꯅꯔꯦ꯫ ꯃꯤꯒꯤ ꯃꯧ ꯂꯩꯅꯔꯤꯕ ꯃꯌꯥꯝꯗꯣ ꯃꯥꯗꯧꯅ ꯑꯃꯠꯇ ꯇꯧꯗꯦ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯁꯨ ꯃꯣꯏꯔꯣꯝꯗ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯁꯤ, ꯂꯨꯍꯣꯡꯕꯁꯤ ꯍꯥꯏꯔꯨꯕꯩ ꯃꯤ ꯑꯣꯏꯕꯩ ꯋꯥ ꯉꯥꯡꯉꯛꯇꯦ, ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯛꯈꯤ꯫ ꯌꯨꯝꯕꯥꯜꯂꯣꯟ ꯇꯥꯛꯄꯗꯕꯨ ꯑꯣꯠꯂꯦ ꯍꯥꯏꯔꯦ꯫ ꯆꯥꯛꯀꯧ ꯅꯨꯃꯤꯠꯇꯩꯅꯤ ꯀꯩꯅꯣꯝ ꯍꯥꯏꯅꯕꯩꯁꯨ ꯆꯦꯟꯕ꯫ ꯃꯣꯏ ꯃꯤ ꯊꯤꯅꯔꯦ, ꯐꯥꯅꯔꯦ, ꯈꯨꯜ ꯃꯤꯐꯝ ꯐꯝꯃꯦ꯫ ꯃꯄꯥꯝ ꯀꯧꯔꯦ, ꯏꯀꯥꯏꯕꯅ ꯁꯤꯗꯧꯔꯦ꯫ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯣꯏꯅꯣ ꯃꯁꯤ ꯅꯨꯄꯤꯁꯦ? ꯑꯁꯦꯡ ꯑꯃꯥꯡꯁꯨ ꯈꯪꯗꯦ꯫ ꯒ꯭ꯌꯥꯁ ꯎꯄꯨ ꯃꯅꯥꯛꯇ ꯆꯥꯛ ꯈꯔ ꯆꯥ, ꯂꯩꯀꯥꯏ ꯈꯔ ꯀꯣꯏ, ꯀ꯭ꯋꯥ ꯈꯔ ꯆꯥ꯫ ꯍꯩꯅꯗꯦ ꯑꯩ ꯌꯥꯝꯅ꯫ ꯃꯧ ꯑꯃꯅꯕꯨ ꯌꯨꯝꯒꯤ ꯊꯕꯛ ꯍꯣꯠꯅꯕꯗ ꯂꯩꯀꯥꯏ ꯀꯣꯏꯕ ꯁꯪꯅꯕ꯭ꯔꯥ? ꯃꯥꯗꯤ ꯃꯗꯨ ꯅꯠꯇꯦ꯫ ꯈꯥꯏꯅꯕꯗꯤ ꯄꯥꯝꯗꯦ, ꯏꯆꯥꯒꯤꯁꯨ ꯏꯃꯧꯒꯤꯁꯨ ꯑꯍꯥꯟꯕ ꯖꯇ꯭ꯔꯥ ꯀꯥꯏꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯗꯨꯅ ꯇꯥꯛꯄꯤꯌꯨ, ꯑꯗꯨꯒ ꯐꯖꯅ ꯌꯨꯝ ꯄꯥꯜꯍꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯃꯅꯦꯝꯅ꯫ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯤ ꯌꯥꯝꯅ ꯂꯥꯛꯅꯔꯤꯗꯨ ꯑꯗꯨꯅ ꯄꯪꯈꯠꯇ ꯈꯠꯅꯩ, ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯅꯩ꯫ ꯅꯨꯄꯥꯅꯁꯨ ꯀꯥꯏꯅꯕ ꯉꯝꯃꯣꯏ, ꯑꯩ ꯅꯨꯄꯤꯅꯤ ꯋꯥꯔꯛ ꯋꯥꯇꯦꯝꯖꯔꯨꯔꯒꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯦ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤ? ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯃꯅ ꯍꯥꯏ, ꯑꯃꯅ ꯇꯥꯟꯅꯗꯦ꯫ ꯑꯃꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯏ ꯍꯥꯏ, ꯑꯃꯅ ꯆꯠꯇꯦ ꯆꯦꯟꯕꯅꯤ ꯍꯥꯏ꯫ ꯑꯃꯅ ꯍꯥꯏ ꯃꯃꯥꯡꯗꯁꯨ ꯑꯅꯤꯔꯛ ꯂꯥꯛꯂꯝꯃꯦ, ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯊꯤꯟꯗꯣꯛꯎꯕꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯌꯨꯝ ꯇꯥꯛꯀꯦ ꯊꯤꯜꯂꯨꯕꯩ ꯒꯥꯔꯤ ꯋꯥꯏꯔꯨꯕ, ꯊꯤꯟꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯄꯨꯊꯣꯛꯈꯤ ꯍꯥꯏ꯫ ꯑꯃꯅ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤ ꯍꯥꯏ꯫ ꯃꯈꯣꯡꯅ ꯊꯣꯡꯅ ꯆꯠꯄꯩ ꯃꯇꯥꯡꯁꯤ ꯀꯅꯥꯅ ꯆꯨꯝꯗꯣꯏꯅꯣ ꯍꯥꯏꯅꯔꯤꯕꯁꯤꯗ? ꯅꯨꯄꯥꯁꯤꯅ ꯀꯧꯊꯣꯔꯛꯄꯅꯤ, ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯥꯗ ꯆꯦꯟꯕꯅꯤ꯫ ꯅꯨꯄꯤꯒꯤ ꯌꯨꯝ ꯃꯌꯥꯗꯒꯤ ꯍꯥꯏꯔꯤ, ꯈꯪꯗ꯭ꯔꯦ ꯀꯅꯥꯅ ꯆꯨꯝꯗꯣꯏꯅꯣ꯫
ꯑꯗꯨꯗꯒꯤ ꯌꯥꯝ ꯆꯥꯎꯅ ꯌꯦꯠꯅꯕ ꯑꯃꯒ ꯂꯩꯔꯤ꯫ ꯊꯥ 4 ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯗ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯩ ꯃꯥꯅ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯐꯥꯎ ꯇꯨꯃꯤꯟꯅꯗꯦ ꯍꯥꯏꯔꯤ꯫ ꯃꯁꯥ ꯁꯣꯛꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅꯩ ꯃꯁꯥ ꯁꯣꯛꯏ ꯍꯥꯏꯔꯤ꯫ ꯁꯤꯅ ꯀꯅꯥꯅ ꯆꯨꯝꯗꯣꯏꯅꯣ? ꯅꯨꯄꯤꯁꯨ ꯈꯔ ꯈꯣꯡꯒꯨꯜ ꯇꯥꯗꯦ꯫ ꯅꯨꯄꯥꯅ ꯈꯔ ꯄꯥꯟꯕ ꯅꯨꯡꯁꯤꯕ ꯋꯥꯠꯂꯤ꯫ ꯅꯨꯄꯥꯁꯤꯅ ꯀꯣꯏꯅꯕ ꯅꯨꯄꯤ ꯑꯃꯗ ꯆꯠꯇꯨꯅ ꯍꯥꯏꯔꯨꯏ ꯍꯥꯏ ꯃꯥꯒ ꯆꯦꯜꯂꯦ ꯍꯥꯏꯅ꯫ ꯃꯗꯨꯁꯨ ꯅꯨꯄꯤꯁꯤꯅꯗꯤ ꯆꯠꯇꯦ꯫ ꯃꯥꯅ ꯀꯣꯏꯕ ꯅꯨꯄꯤ ꯑꯩꯅ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯍꯥꯏꯔꯤ꯫ ꯃꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯆꯤꯟ ꯊꯤꯕ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯅ ꯈꯔ ꯉꯥꯡꯒꯟꯕꯒ, ꯅꯨꯄꯥꯅ ꯊꯧꯁꯥꯗꯕꯒ, ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕ ꯋꯥꯠꯄꯒ, ꯅꯨꯄꯤꯁꯤꯅ ꯈꯣꯡꯒꯨꯜ ꯇꯥꯗꯕꯒ ꯄꯥꯏꯗꯨꯅ ꯆꯦꯜꯂꯦ꯫ ꯋꯥ ꯑꯃ ꯍꯥꯏꯅꯕꯩꯁꯨ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯐꯝ ꯐꯝꯃꯦ꯫ ꯅꯨꯄꯤꯁꯤ ꯃꯌꯥꯝ ꯈꯣꯡꯒꯨꯜ ꯇꯥꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ꯫ ꯍꯩꯅ ꯁꯤꯡꯅ ꯌꯨꯝ ꯄꯥꯟꯗꯦ ꯃꯥꯁꯨ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯦꯜꯂꯤ ꯀꯣꯏꯆꯦꯟ꯫ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯍꯜꯂꯛꯄꯗꯩ ꯍꯧꯔꯦ ꯑꯗꯨꯝ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯈꯥꯡꯉꯒ ꯌꯥꯗ꯭ꯔꯕ ꯀꯥꯟꯗ ꯆꯠꯀꯗꯕꯅꯤ꯫ ꯃꯔꯝ ꯆꯥꯅ ꯋꯥ ꯉꯥꯡꯅꯔꯛꯄꯗ ꯃꯥꯅ ꯂꯥꯜꯂꯔꯣꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯐꯝꯗꯨꯅ ꯃꯤꯒꯤ ꯈꯨꯜꯗꯨꯗ ꯉꯥꯡꯅꯕꯗꯨ ꯃꯥꯁꯨ ꯏꯀꯥꯏꯗ꯭ꯔꯥ? ꯃꯗꯨ ꯃꯥꯅ ꯇꯣꯏꯅ ꯊꯣꯛꯍꯜꯂꯤ꯫ ꯃꯥꯁꯨ ꯏꯀꯥꯏꯗ꯭ꯔꯥ? ꯃꯗꯨ ꯃꯥꯅ ꯇꯣꯏꯅ ꯊꯣꯛꯍꯜꯂꯤ꯫ ꯃꯥꯁꯨ ꯑꯈꯥꯡ ꯀꯟꯗꯦ꯫ ꯃꯔꯝ ꯆꯐꯥꯠꯇꯦ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯤ꯫ ꯃꯔꯤꯜ ꯈꯥꯕ, ꯍꯩꯁꯤꯡꯕ, ꯏꯀꯥꯏꯒꯟꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯕꯗꯤ ꯃꯁꯤ ꯊꯣꯛꯑꯣꯏ꯫ ꯅꯨꯄꯥꯁꯨ ꯃꯔꯩ ꯆꯠꯄꯤ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥꯅꯤ꯫ ꯅꯨꯄꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯈꯤ ꯍꯥꯏꯕꯗꯨꯅ ꯆꯨꯝꯃꯗꯤ ꯃꯥꯅ ꯀꯣꯏꯕ ꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯍꯥꯏꯗꯣꯛꯑꯝꯃꯤ ꯍꯥꯏꯁꯤꯅ ꯆꯨꯝꯃꯗꯤ ꯃꯥꯒꯤ ꯃꯣꯂꯣꯝꯅ ꯂꯨꯅ ꯇꯧꯗꯕ ꯑꯣꯏꯗꯣꯏꯅꯤ꯫ ꯃꯗꯨꯁꯨ ꯅꯨꯄꯤꯅ ꯂꯥꯜꯂꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯐꯔꯦ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯁꯤ꯫ ꯅꯨꯄꯤꯁꯤ ꯑꯃꯨꯛꯇ ꯐꯖꯅ ꯚꯥꯞ ꯇꯥꯍꯟꯈꯣ, ꯋꯥꯈꯜ ꯂꯦꯞꯍꯟꯈꯣ꯫ ꯅꯨꯄꯥꯁꯨ ꯃꯥꯏ ꯅꯨꯄꯤꯁꯤ ꯅꯨꯡꯁꯤꯕ ꯈꯪꯍꯟꯈꯣ꯫ ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛꯀ ꯈꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯈꯤ ꯀꯦꯁꯁꯤ꯫ ꯃꯌꯥꯝ, ꯍꯥꯏꯔꯤꯕ ꯀꯦꯁꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣꯝꯒꯤ ꯃꯣꯠꯁꯤꯡ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫